ꯁꯤꯡꯁꯤꯠ ꯃꯔꯤꯅꯥ ꯒꯥꯡꯃꯩ ꯍꯥꯏ ꯁꯤꯡꯁꯤꯠ ꯑꯩ ꯀꯨꯀꯤ 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 ꯂꯣꯟꯁꯨ ꯍꯩꯇꯦ ꯒꯥꯡꯃꯩꯁꯦ ꯇꯥꯡꯈꯨꯜꯅꯤꯀꯣ ꯒꯥꯡꯉꯩꯒꯤ ꯐꯤꯂꯝ ꯑꯃꯗꯤ ꯀꯩꯅꯣꯒꯤꯗꯣ ꯒꯥꯡꯃꯩꯁꯦ ꯇꯥꯡꯈꯨꯜ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯒꯤ ꯐꯤꯂꯝ ꯑꯃ ꯌꯦꯡꯈꯤꯕꯗꯣ ꯀꯩꯅꯣ ꯀꯗꯥꯏꯅ ꯃꯩꯇꯩꯗ ꯇꯥꯡꯈꯨꯜꯒꯤ ꯅꯛ ꯇꯈꯨꯝ ꯀꯣꯠꯇꯣꯛ ꯑꯃ ꯀꯂꯥꯏꯁꯨ ꯑꯁ ꯃꯤꯊꯦ ꯍꯥꯏꯗꯣ ꯀꯨꯀꯤ ꯆꯐꯨ ꯍꯥꯏꯔꯦꯀꯣ ꯀꯨꯀꯤ ꯑꯣꯏꯔꯒꯗꯤ ꯅꯗꯕ ꯑꯗꯩꯗꯤ ꯂꯃꯟ ꯈꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯃꯦꯔꯤꯅꯥ ꯍꯜꯂꯣ ꯃꯦꯔꯤꯅꯥꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣꯗ ꯈꯪꯗꯦ ꯀꯔꯤ ꯂꯝꯒꯤꯅꯣ ꯃꯦꯔꯤꯅꯥꯕꯨ ꯒꯥꯡꯃꯩ ꯍꯥꯏꯁꯦ ꯇꯥꯡꯈꯨꯜ ꯅꯠꯇ꯭ꯔꯣ ꯇꯥꯡꯈꯨꯜ ꯅꯥꯒꯥꯔꯣ ꯈꯪꯗꯦꯕ ꯇꯥꯡꯈꯨꯜ ꯑꯣꯏꯕꯗꯤ ꯃꯥꯜꯂꯦ ꯀꯕꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯕꯨꯏ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯍꯜꯂꯣ 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 ꯃꯔꯤꯅꯥ ꯀꯩꯗꯧꯔꯒꯦ ꯀꯃꯦꯟ ꯗꯤꯂꯦꯠ ꯇꯧꯔꯤꯗꯣ ꯇꯧꯔꯤꯗꯨꯕꯨ ꯁꯤꯃꯥ ꯈꯝꯅꯥꯝ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯑꯣ ꯈꯝꯅꯝ ꯍꯥꯏꯕꯀꯣ ꯈꯝꯅꯝ ꯁꯥꯒꯩꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯂꯩꯇꯕ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯦꯔꯤꯅꯥ ꯒꯥꯡꯃꯩꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯁꯤꯜꯆꯔꯗꯒꯤꯅꯦ ꯃꯦꯔꯤꯅꯥ ꯁꯤꯃꯥ ꯈꯝꯅꯝ ꯅꯪꯗꯤ ꯑꯣ ꯑꯩ ꯁꯤꯜꯆꯔꯗꯒꯤꯅꯦ ꯑꯩ ꯑꯉꯥꯡꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯃꯥ ꯈꯝꯅꯝ ꯑꯉꯥꯡꯅꯦ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯃꯔꯤꯅꯥꯅ ꯑꯣ ꯏꯝꯐꯥꯜꯗꯒꯤ ꯁꯤꯃꯥ ꯈꯝꯅꯝꯁꯨ ꯏꯝꯐꯥꯜꯗꯒꯤ ꯏꯝꯐꯥꯜ ꯀꯗꯥꯏꯒꯤꯅꯣ ꯀꯗꯥꯋꯥꯏ ꯀꯔꯤꯅꯣ ꯀꯥꯡꯁꯨ ꯂꯥꯛꯏ ꯇꯧꯔꯤꯁꯦ ꯂꯩꯈꯣꯛꯇꯒꯤꯗꯤ ꯀꯦꯜꯂꯝꯗ꯭ꯔꯤ ꯂꯩꯀꯥꯐꯟꯅꯗꯤ
ꯀꯥꯡꯅ ꯄꯤꯔꯛꯀ ꯑꯣꯏꯃ ꯁꯤꯃ ꯃꯔꯤꯅꯥꯅ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯣꯏ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯏꯗ ꯇꯨꯝꯒꯦ ꯍꯥꯏꯅ ꯁꯨꯝ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯄꯅꯦꯕ ꯃꯔꯤꯅꯥ ꯒꯥꯡꯃꯩ ꯑꯗꯨꯗꯤ ꯁꯤꯃꯥꯅ ꯍꯥꯏꯕ ꯅꯪꯗꯤ ꯔꯥꯖꯨ ꯙꯔꯃ ꯕꯔꯄꯨ ꯔꯥꯖꯨ ꯙꯔꯃ ꯕꯔꯄꯨ ꯍꯥꯏ ꯔꯥꯖꯨ ꯑꯩꯅ ꯑꯦꯜ ꯄꯤ ꯊꯥꯔꯗꯤ ꯂꯥꯏꯐꯀꯁꯦ ꯀꯩꯅꯣꯁꯦ ꯕꯦꯇ꯭ꯔꯤꯒꯁꯦ ꯒꯨꯗ ꯅꯥꯏꯠ ꯃꯦꯔꯤꯅꯥ ꯒꯥꯡꯃꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯇꯨꯝꯅꯤꯡꯉꯗꯤ ꯙꯔꯃ ꯕꯔꯄꯨ ꯑꯩ ꯀꯅꯥ ꯂꯩꯔꯤꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯇꯩ ꯏꯔꯛꯑꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯆꯠꯀꯗꯧꯕ ꯑꯩꯈꯣꯏ ꯃꯦꯔꯤꯅꯥꯁꯦ ꯀꯩꯅꯣꯒꯤꯔ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯩꯃꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯔ ꯈꯪꯗꯦꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯂꯩꯃ ꯑꯣꯏꯅꯥꯝꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯔ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯩ ꯂꯣꯛ ꯈꯨꯕꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯈꯅꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯣꯛ ꯈꯨꯕꯗ